ꯅꯨꯄꯤꯁꯤ ꯀꯩꯗꯧꯕ ꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯕꯤꯔꯣꯗꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯒꯗꯤ ꯚꯥꯏꯔꯦꯜꯒ ꯆꯠꯈꯤꯅꯤ ꯑꯗꯨꯗꯨꯅ ꯑꯄꯥꯝꯕ ꯐꯪꯗꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯥꯝꯃꯛꯄ ꯃꯤꯀꯨꯞꯇ ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯛꯄꯒꯤ ꯋꯥꯔꯤꯅꯦꯕ ꯀꯅꯥꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤꯁꯨ ꯈꯪꯕꯤꯔꯣꯕ ꯑꯄꯥꯝꯕꯗꯣ ꯐꯪꯗꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨꯒꯤꯗꯃꯛꯇ ꯃꯁꯥꯗꯣ ꯁꯣꯜꯂꯦ ꯋꯥꯔꯦ ꯁꯤ ꯂꯥꯜꯂꯤꯁꯤ ꯀꯅꯥꯅꯣꯕ ꯁꯤꯒꯤꯗ ꯃꯌꯥꯝ ꯀꯣ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯑꯗꯩ ꯄꯨꯔꯥ ꯂꯟꯖꯥꯎ ꯊꯣꯛꯑꯦ ꯈꯠꯅꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯕꯅꯤꯅ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯣ ꯈꯨꯠ ꯊꯥꯗ꯭ꯔꯦ ꯋꯥꯔꯤꯁꯦ ꯑꯝꯇ ꯂꯤꯖꯒꯦꯕ ꯅꯨꯄꯤꯁꯤ ꯑꯉꯥꯡ ꯑꯅꯤ ꯁꯨꯔꯦ ꯊꯕꯛ ꯇꯧꯋꯤ ꯃꯁꯥꯒꯤꯀꯣ ꯑꯗ ꯊꯕꯛꯁꯨ ꯆꯠꯅꯕ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯍꯧꯒꯠꯂꯒ ꯃꯆꯥ ꯑꯅꯤꯗꯨꯗꯨ ꯁ꯭ꯀꯨꯜ ꯊꯤꯟꯅꯕ ꯍꯣꯠꯅꯕꯅꯦ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯧ ꯃꯌꯥꯝꯅꯗꯤꯀꯣ ꯁꯤ ꯂꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯝꯒꯅꯦꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯣꯏꯕ ꯅꯣꯏꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯀꯌꯥꯝ ꯋꯥꯒꯦꯅ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯑꯦꯛꯖꯥꯝꯅꯤ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯣꯐꯤꯁ ꯑꯃꯨꯛ ꯆꯠꯀꯗꯕ ꯑꯗꯨ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯀꯣꯂꯤ ꯀꯣꯂꯥꯡ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯂꯣꯏꯁꯟꯒꯗꯕ ꯃꯆꯥꯒꯤ ꯑꯃꯨꯛ ꯍꯣꯠꯅꯒꯗꯕ ꯅꯨꯡꯗꯥꯡꯗꯗꯤ ꯄꯣꯞ ꯇꯥꯔꯦꯕ ꯋꯥꯍꯧꯁꯤꯅ ꯅꯨꯄꯤꯁꯤ ꯀꯩꯗꯧꯕ ꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯕꯤꯔꯣꯗꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯒꯗꯤ ꯚꯥꯏꯔꯦꯜꯒ ꯆꯠꯈꯤꯅꯤ ꯑꯗꯨꯗꯨꯅ ꯑꯄꯥꯝꯕ ꯐꯪꯗꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯥꯝꯃꯛꯄ ꯃꯤꯀꯨꯞꯇ ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯛꯄꯒꯤ ꯋꯥꯔꯤꯅꯦꯕ ꯀꯅꯥꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤꯁꯨ ꯈꯪꯕꯤꯔꯣꯕ ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯄꯥꯁꯤ ꯀꯧꯔꯒ ꯉꯥꯡꯉꯦꯕ ꯀꯀꯥ ꯅꯪ ꯑꯝꯇ ꯍꯣꯠꯅꯕꯤꯔꯣ ꯅꯨꯄꯤꯁꯦ ꯑꯝꯇ ꯌꯥꯎꯍꯜꯂꯨꯅꯨ ꯅꯪ ꯑꯣꯐꯤꯁ ꯆꯠꯀꯗꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯑꯝꯇꯪ ꯆꯠꯍꯜꯂꯁꯤ ꯅꯪꯅ ꯇꯨꯝꯃꯦ ꯍꯧꯒꯠꯄꯗꯒꯤ ꯗꯨꯛ ꯊꯥꯃꯩ ꯊꯥꯕ ꯋꯥꯏ ꯁꯦꯕ ꯋꯥꯏ ꯇꯩꯕ ꯑꯉꯥꯡꯒꯤ ꯄꯤꯖꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯇꯤꯐꯤꯟ ꯍꯥꯞꯄ ꯈꯣꯠꯄ ꯇꯧꯕꯤꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯂꯣꯏꯁꯜꯂꯝꯃꯒ ꯑꯣꯐꯤꯁ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯑꯣꯐꯤꯁꯀꯤ ꯑꯦꯛꯖꯦꯛ ꯄꯨꯡ ꯇꯥꯏꯃꯤꯡꯗ ꯍꯟꯖꯔꯒ ꯑꯃꯨꯛ ꯀꯣꯜꯂꯤ ꯐꯦꯡꯗꯅ ꯌꯨꯝ ꯁꯤꯆꯟꯗꯅ ꯈꯣꯠꯆꯟꯗꯅ ꯅꯨꯡꯗꯥꯡꯒꯤ ꯗꯨꯛ ꯇꯧꯗꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯥꯎꯅꯔꯣ ꯇꯨꯏꯁꯟ ꯊꯤꯟꯕ ꯈꯣꯠꯄ ꯆꯠꯄꯤꯔꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯀꯥꯟꯗ ꯅꯪ ꯅꯨꯄꯤꯗ ꯅꯪ ꯂꯩꯃꯤꯟꯅꯕꯒꯤ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕꯗꯣ ꯅꯪ ꯐꯥꯎꯒꯗ꯭ꯔꯥꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯁꯤ ꯀꯌꯥꯝ ꯀꯥꯏꯒꯦ ꯑꯗꯨ ꯅꯨꯄꯤꯗꯣ ꯃꯁꯥꯗꯣ ꯍꯥꯏꯔꯒ ꯗꯃꯛꯇ ꯅꯣꯏ ꯀꯣꯔꯠ ꯀꯥꯟꯅꯒꯗ꯭ꯔꯥ ꯁꯤꯒꯤꯗꯃꯛꯇ ꯅꯣꯏ ꯀꯦꯁ ꯑꯦꯐ ꯑꯥꯏ ꯂꯧꯈꯠꯀꯗ꯭ꯔꯥ ꯄꯨꯂꯤꯁꯀ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗ꯭ꯔꯕ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯣꯏꯅꯃꯛꯇ ꯅꯠꯇꯦ ꯈꯔꯅꯦꯕ ꯁꯤꯁꯦ ꯃꯧ ꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯋꯥꯕꯁꯦ ꯑꯝꯇꯪ ꯈꯪꯕꯤꯌꯣꯕ ꯐꯠꯇꯕ ꯃꯧꯅ ꯐꯠꯇꯕ ꯃꯧꯅꯤ ꯑꯗꯨꯕꯨ 100%ꯗꯅꯦ ꯃꯅꯤꯄꯨꯔꯁꯤꯗ ꯀꯥꯏꯗ꯭ꯔꯤꯁꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯦ ꯀꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗꯅꯦ ꯏꯃꯥ ꯑꯐꯕ ꯂꯩꯕꯒꯤꯅꯦꯕ ꯅꯨꯄꯤ ꯑꯐꯕ ꯂꯩꯕꯒꯤꯅꯦꯕ ꯍꯥꯏꯕꯗꯤ 100ꯒꯤ ꯃꯅꯨꯡꯗ 60 or 70 ꯂꯩ 30% ꯐꯠꯇ꯭ꯔꯒꯁꯨ ꯀꯣ 60 70 ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨꯕꯀꯣ ꯈꯟꯅꯔꯤ ꯑꯩꯁꯨ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯛꯆꯥꯡꯁꯨ ꯊꯛꯊꯛꯅꯤꯌꯦ ꯑꯗꯨꯒ ꯃꯥꯅꯒ ꯅꯨꯄꯤꯗꯨꯒ ꯙꯝꯀꯥ ꯇꯧꯕ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯍꯥꯠꯇꯣꯛꯀꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯑꯩꯗꯤ ꯏ ꯀꯥꯃꯟꯈꯤꯗꯅ ꯍꯥꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯦ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯗ ꯃꯧꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯊꯣꯛꯑꯕ ꯅꯨꯄꯥ ꯅꯪꯅ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤꯅ ꯑꯩꯅꯁꯨ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯔꯕꯅꯦ ꯇꯣꯛꯑꯦ ꯃꯥꯅ ꯑꯗꯨꯗ ꯀꯣꯏꯔꯤꯕ ꯃꯧꯗꯨꯁꯨꯅꯦꯕ ꯐꯦꯁꯕꯨꯛꯇꯒꯤ ꯈꯪꯅꯩꯌꯦ ꯑꯗꯨꯏ ꯃꯧꯁꯦ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯅꯦ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔ ꯃꯤ ꯃꯆꯥ ꯂꯩꯔꯤꯁꯦ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔ ꯈꯪꯗꯕ ꯅꯪ ꯀꯩ ꯀꯣꯏꯒꯤꯅꯣ ꯍꯥꯏꯕ ꯑꯁ ꯃꯥꯅ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯥꯅ ꯁꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯤ ꯑꯩꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯁꯦ ꯕ꯭ꯂꯣꯛ ꯇꯧꯕ ꯍꯩꯇꯕ꯭ꯔꯣ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯕ꯭ꯂꯣꯛ ꯇꯧꯕꯤꯌꯨ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯁꯨꯡꯌꯥꯃ ꯌꯥꯗ꯭ꯔꯒꯕ ꯑꯗꯨꯒ ꯅꯪꯅ ꯈꯪꯅ ꯁꯨꯝ ꯇꯧꯕꯒꯤꯔꯣ ꯅꯪ ꯗꯦꯠ ꯆꯠꯇꯅ ꯈꯣꯠꯇꯅ ꯔꯦꯁꯇꯨꯔꯦꯟ ꯆꯠꯇꯅ ꯈꯣꯠꯇꯅꯒ ꯇꯧꯋꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯅꯪ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯐꯥꯎꯗ ꯑꯩ ꯀꯟꯕꯤꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯃꯥꯏ ꯅꯨꯄꯥ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨ ꯇꯥꯊꯣꯛꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯨ ꯇꯥꯊꯣꯛꯇ꯭ꯔꯦ ꯑꯩꯅ ꯀꯟꯅꯤꯡꯗꯅ ꯀꯟꯈ꯭ꯔꯦ ꯑꯗꯨꯝꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯒꯅꯨ ꯇꯧꯗ꯭ꯔꯦ ꯂꯣꯏꯅꯈ꯭ꯔꯦ ꯋꯥ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕ ꯑꯏꯕ ꯑꯃ ꯏꯅꯁꯦꯅ ꯑꯩꯅ ꯍꯣꯏ ꯏꯅꯧ ꯑꯗꯨꯗꯤ ꯏꯅꯕꯗꯨꯗꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯔꯣ ꯁꯥꯒꯩ ꯅꯥꯇꯩ ꯀꯧꯅꯔꯒꯅꯦ ꯇꯨꯃꯤꯟꯅ ꯁꯣꯠ ꯄꯦꯠꯇ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯅꯨꯄꯤꯁꯤꯡꯒꯤ ꯑꯋꯥꯕꯗꯣ ꯈꯪꯕꯤꯗꯕ꯭ꯔꯕ ꯑꯩ ꯐꯥꯎꯕ ꯂꯩꯁꯥꯕꯤꯅꯤꯀꯣ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯣ ꯗꯨꯀꯥꯟ ꯐꯝꯅꯤ ꯉꯔꯥꯡ ꯂꯥꯏꯕ ꯌꯦꯡꯉꯣ ꯗꯨꯀꯥꯟ ꯂꯣꯏꯁꯟꯅꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤ ꯆꯥꯛ ꯊꯣꯡꯅꯤ ꯌꯨꯝꯒꯤ ꯍꯣꯠꯅꯅꯤ ꯀꯩꯝ ꯁꯪꯗ꯭ꯔꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯁꯪꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯀꯦꯁ ꯑꯃꯨꯛ ꯍꯦꯟꯗꯜ ꯑꯃꯨꯛ ꯇꯧꯅꯤ ꯁꯪꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯗꯕꯒꯤ ꯎꯅꯕ ꯁꯪꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯡꯒꯜ ꯑꯣꯏꯔꯤꯁꯦ ꯅꯨꯄꯥ ꯎꯅꯁꯤ ꯊꯦꯡꯅꯁꯤ ꯚꯦꯂꯦꯟꯇꯥꯏꯟꯗ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯆꯥ ꯑꯃ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯈꯪꯅꯕ ꯍꯧꯔꯛꯄꯒꯤ ꯁ꯭ꯇꯦꯞꯅꯦ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯪꯗ꯭ꯔꯦꯕ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯀꯣꯏꯗꯅ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯂꯩꯍꯧꯔꯤꯗꯣꯏꯁꯦ ꯋꯥꯏꯑꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯑꯄꯥꯝꯕꯗꯣ ꯑꯍꯤꯡꯒꯤ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯩꯅ ꯀꯀꯥ ꯅꯪ ꯑꯍꯤꯡꯒꯤ ꯔꯣꯃꯥꯟꯁꯇ ꯐꯪꯗꯕꯒꯤꯔ ꯅꯪꯅ ꯅꯇꯨ ꯑꯇꯣꯞꯄ ꯀꯣꯏꯁꯦ ꯍꯥ ꯕꯠ ꯅꯪ ꯅꯨꯄꯤꯁꯤꯅ ꯀꯌꯥꯝ ꯋꯥꯏ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯕꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯏꯃꯨꯡꯗ ꯆꯥꯛ ꯏꯟꯖꯥꯡ ꯑꯃ ꯊꯣꯡꯉꯒꯅꯨ ꯀꯣꯜꯂꯤ ꯀꯣꯂꯥꯡ ꯐꯦꯡꯍꯟꯕ ꯃꯤ ꯊꯝꯃꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯀꯣꯜꯂꯤ ꯐꯦꯡꯅꯕ ꯃꯤ ꯆꯥꯛ ꯊꯣꯡꯅꯕ ꯐꯤ ꯁꯨꯅꯕ ꯃꯤ ꯊꯝꯕꯤꯔꯣ ꯑꯅꯤꯁꯨꯕ ꯅꯪꯒꯤ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯊꯝꯕꯤꯔꯣ
ร้อยนั่นมันนั่งตัวหลบต่อมีมันเดลิชิงตลุกเตะปีระกันนั่งมีมาต้องทำไว้ไปนะมาแค่เชียมเลยเหรอออฟฟิศนั่งเสร็จแล้วเหรออะไรนั่งอย่าป้ามาตัวเดิมปีนี้นะมีมังทั่วงานวิเดียไปนะชิคนาจุมิลาลิตาแฮปปี้โอบะมาว่ามั่วไปกินเนี่ยอ่างที่ฉันจะไปกินอ่างหัวหน้าไปคนไปกินนุป้าอันเตอร์เซนโตบเลยบะนุป้าเลยมันน่าเตะบะอันเตอร์เซนโตบนุป้าไม่อันนี้ไปเสียมาโตตั้มโมบะข้างบะอาดูก็มาดูนุชินาบดีอันนั้นไล่ไปเนี่ยนุชินาบังอาไปอันรู้บะเนี่ยยุ่มปานบดีเนี่ยลูกหงบดีอันไหนนั่นไม่ใหญ่กว่าบัดยุ่มปานมีนะบดีเนี่ยก็ทุ่งนาบดีอันไหนนั่นกันนี่บัดยุ่มปานมีนะบดีเนี่ยอันนั้นรู้ดิเสก็นุชินาบดีอันไล่นุชินาบังอาไปอันลุยอาดูแต่นักคุยที่นุชินาบังอาก็ได้บะนุปีนี่นะนุชินาบังอาก็งับดป้าง่ายจับเนี่ยมาสิเนี่ยป้างานดูฮะไอ้เนี่ยสมัยงานอีสักนั่งดีโรมาสามให้ยี่สิบมาเกสเซนเดอร์ตัวแบบไม่อันให้เพียงไม่ได้กี่การกี่การนั่งนุป้าคุยดีกันนุป้าพังดีนุป้าทีไอ้นุป้าทีกี่ภาษาเตี้ยพังแต่ภาษาเตี้ยตัวตัวไอ้ช่างจะได้ปะนี่อาดูแต่ไอ้กี่เดี๋ยวไอ้บ้านแต่เซนตัวไอ้กี่ตันเสร็จดูกันบ้าทำไม่ชิมบ้านุป้าทบบ้ามาไรนะดมลักษณะนี่ไอ้ดูแกงขันเดทำไมแกไล่ไปช่วยแกกันนั่นจุดมิลานี่ฮัลโหลอีกาเดนก็อาดูมันป้าจะโฟงโฟงว่าได้ปะเนี่ยมั้งล่ะกินเนี่ยทิ้งจังทำไมแก